ngasi ayuk phongmusi phonggi maruoiba content khara khatang mayam lu share tawjarake kidnap tawkhiba miyoi kankhrei hawkhiba mamang tha July 19 da sakhangdabasingna kidnap tawkhiba miyoi Porampat police station dagi kangbu amana ngarang hata golapti area dagi yum amadagi kanmangam khrei police ki pawno hai kanmangam khraba miyoi adugi maming Pradumna Yadav Saikun Gamutu Apokpa Bola Yadav Kawi Maha Uttar Pradesh ki Andiripur Beles Tagini Mak ngasi maki mayamada sinakre hari mak sakang nabasing aduna paraga thadokmal oina imung manungi miyoi singna lupa lakun ngamari demand tarokibani mak kidnap tawkiba numit adudagi hauna hata golap tigi yum aduda thamnakibaga loinana mahak pu kidnap tawbada senabani singnaba miyoi khara su khangmangamle miyoi singadu phanabagi thibagi thabak lokhatpa hore hen spaushna makatari Atopa paw manamo Manipur gi wang mara thokpa thawdok wathok tagi content masang katang mayam la share tawjage mayam su yamna ngai oigedaba adugumba paw mane khangjin mada su kana gadaba mi yang khairom tamak ngai raba Andaman tribe ki miyoi tara positive oiba thengna khre India gi mutchilaglaba Great Andamanese tribe ki manungda miyoi tara COVID-19 nare haina ngasi official singna phongdokre arapa manung hanjin mafam aduda leiriba miyoi kangbu amasum atai indigenous miyoi singi safety gi matangna Pau aduna nungnangba pokankhre COVID-19 na naba tara adudagi taruk naba phakre amasum home quarantine thamkhre lemhau riba sing adu mafam adugi hospital amada layengkhre mathang musilakhibaga haujuk Great Andamanese supnagi miyo yangkhairum khakne hinghauri makhoi adu government na makhoigi chinjak amasum laifam yengsinduna apikpa ithatsing aduda hingli punna miyoi lakmari rom leramba Andaman and Nicobar Islands da Handaki Malemgi COVID-19 laiset asina miyoi lisinganiga saniga homfuga nipa nakhibaga loinana anaba humdraga teret sikhrei ithat pareng adugi konung Port Blair da handakta tribe adugi miyoi teret COVID-19 positive oikhiba adugi matung nomaijing numita authorities na Eastern Island health officials singi team ama thakrei team aduna sample kunthraga teret test tawki amasum Great Andamanese tribe nipan positive oiduna hospital layengkhre haina Andaman's disease management ki thabak puriba senior health officer Abhijit Rena AFP da haiki mutkadauraba kanglup asi ngak thoknaba laisat sing thingnaba mapan gi miyoi singbu ithat aduda jangba athingba thamli haina spausna makhatari atopa paw manamo COVID-19 patient ama bathroom da wan tharakpadagi sirei COVID-19 positive oiraba wakhal suiraba nupa amanga seyuk Silongda bathroom amada wan tharakpadagi sirei Meghalaya gi Director of Health Surveillance Dr. Aman Warna hai mi adu Anjali da leiba 29 cantonment dagini mahak ki mayum da leiba bathroom amada wan tharakpani anaba du wakhal suirabani mahak ngasi sorakna nungthil pung 3 makhairom tabada civil hospital Silong da pukhalaki maduda doctor singna mahak siraga pukhalagre haiki mahak na hai August 18 da Anjali testing center da test tawbada mahak COVID-19 positive oire haiba khangki adubo mahak symptom di utti mahak home isolation tawduna leibani mahak COVID na sibani haina logodoribra haina hangbada health department na hiramasigi matangda khananaba hayeng mifam ama kauraga khanaragani haina Dr. Warna haiki amaramda state asida viral infection asina sikiba nipan yore haina record tawkhre haina pausna makhatari Atopa Manipur thokpa thawdo wathok maru eba content khara mayam da share tawjage kilometer marfu sangba phatkidraba lambi da sagai da puraklaga angang unakhre wagi sagai mathakta hapkattuna miron binupi amabu khongna kilometer marfu puthoraklaba matung Chuchampur district hospital angang nupa ama pokre angang unaba dugi matangda Sangai Express ka wari sabra kuki khanglai langpi gi president Kamthang Hokipna hai Chuchampur district ki manung sana leiba Henglep headquarter da leiba masagi sai kungamari surabi nemnai kim mapuroiba sominthang handaki asin ahan angang unabani sabokpi nemnai kim ngarang digi hauna masa nungairaktabadagi khungi maibina oina adum pokpa yagadra haiduna khangduna laina lenkibane nemnai kim gi phibam nungaitaba helakpadagi laibak thiba thodok thokadra haiduna ahing chupa wana khangduna lenaki phibam lusilakpadagi khungi miyamna wagi sagai saraga mironbi nemnai kimbu hapkatlaga ngasi ayuk pung 3 tabadagi khundagi putharakibani hairi Henglep headquarter dagi ayuk pung 3 tabadagi bonglon phawba khongna kilometer marfurom miron bi asibu wagi sagaida hapkatuna puthorakibani Hanglep dagi bonglon phawba khongna miron bi du sagaida hapkatuna puthorakpada ayuki pung 10 taba puthungki lambi de sung ngak pothaki Hanglep ki bonglon phawba lambi asi laikhom laina ngakta ngaiba saruk yamna yawi Laikhom lainang maraktuda sinduna yamna wana miron bi yawba wagi sakai adu puthorakibani hairi
Mironbi Nemnai Kim Wagi Sakai di Hippi Happy Wak Haktani Marksu Mabuk Yekpa Masasu Wabana Yang Ngamdi Haina Kamthang na Puntoraki Koki Kanglai Langpina ambulance gari ama Bunglon Paba Tarak laga Miron Binupi Edu Chuchampur District Hospital Paba Purakibini Hospital Heg Yobuga Emergency Oibana Doctor na Angang Nupa ama Pokibini Miron Bigi Awab Pibam Adu Yenglaga Kudong Tiba Tawdok Tokadra Haibigi Tawa Yamna Wanarambadu Koki Haina Kamthang na Pungdoraki Nemne Kim Amasum Somintang Anigi Hanba Pungzaba Masanupani Mapuroiba Somintang Lomini Haina Pungdoraki Atopa pao manamu Manipur local transmission da positive oiba missing lising aniga kuntra yaukre state asida haukiba pung kunga marigi manungda mapana chatluba leitaba lamdam asigi miyam maraktagi laisat asi adumak launarakpa local transmission chama kunga nithoi Central Armed Police Force ki personnel taraga nipan yauna punna miyoi samaga nifu COVID-19 positive oiduna state asida apunbo COVID-19 positive oikiba missing lising mangaga satreka kunga manga yaukre loinana local transmission gi missing lising aniga kuntra yauri haina COVID-19 kamal control room na thadorok pasirol amana hairi hauji phawbda state asida COVID-19 positive oiba thengnariba apunba missing lising mangaga satreka kunga manga asigi manungda CRPF ki personal missing lising maga samriga yankhai ka taruk sure loinana misamna lising mariga samaga kunga mapane hauji state asida COVID-19 gi active case lising maga satreka nifuga humdoi leire hairi Additional Director Health Dr. Khairam Sasikumar Mangano Khoyek Piduna Thadorok Pasirol Amagi Matungina ngasi positive sing adu BRDL RIMS tagi taraga nithoi Jenims tagi taraga mapal Thawal dagi Nipan Chuchampur dagi ani Imphal East dagi ahum Imphal West dagi humdrago humdoi IRL dagi ama Kangpokpi dagi ani CJ dagi ama Bisnupur dagi ani Babina dagi manga Ras Medicine dagi ani Advanced Hospital dagi mapan amadi ukhul dagi amani haina su paw sina makhatari Video asi lusilakpo na mapalam da thokpa maru ebo content khara mayam da hapsarage aduga mayam sathiraba laina la chat COVID-19 gi mara asida mayam lan ama tholakpa yabigi akiba lairi soibidagi lan tholakpa yai South China Sea amasum Taiwan gi koibada ungkhanabigi phibam lairi baduna soibidagi lan tholakpa yabigi risk hengat hale haina phungdok laduna Taiwan gi president Saihang We na sagol sunumita haikre soibidagi khut thoknabigi phibam Lakhandana bagi damak amaga yari makai pau phona gadabani Beijing na China gi lamni haina claim tawriba democratic lengak satpa Taiwan ithat adugi manakta Chinese military gi thabak sing kankhat hale haina complain tawki Taiwan bunam duna Chinese sovereignty yahana bagi damak ithat adugi akoibada China na khulai kya paisinduna ki hale haina ithat asigi we na phungdoki US amasum China na su Taiwan ga naknana amasum yetnariba South China Sea military exercise sing pangthokuna lakli lan tholakba yabagi risk lairibasi mari lainaba party khudimangna seksina manage tawba sangi maru oiba regional power ama oina Beijing na makhatana pukning phathabagi thawang ulakani haibagi thajaba lai haina saina phungdokhi haina spawksna makhatari loisilakpada maru oiba paw manamu New Zealand gi mock shooter punsi chupa jail la laibagi sairak pikre New Zealand gi khwaidi sathiba nongmai kaptuna misam kya hathibagi thaudokta mocksta lai kurumniba miyu yankhai gi mathoi nongmaina kaptuna hathibagi damakta sagol sunumita leba asgi judge amana angauba supremacist Brenton Taran marakta thadokpa yabagi phibam amatta laihandana punsi chupa jail la laibagi sairak pikre judge na sairak adu khwaidigi phattaba crime sing tawkiba miyu adugi damakta di matik chadrabani hana su phungdokhi Christchurch High Court ki judge Cameron Mandarna haiki madudi taranna nungaitaba natragana ningamdaba amata phongdorakhiba leite jail da phana kuina leiduna su maduna mahakna tawkiba crime sing adugi matik chaba sairak oiba yaroi maki crime sing adugi matik chawba haibadu oiki madudi mak pu sidri phawba phaduna thamnaba phawbada maduna crime sing adugi pifam thokpa chap chaba sairak ki sang adu yobu ngamroi haina just na well adu lautholaduna haiki kumjai inglising ani ka tarama pana New Zealand gi Christchurch da leiba mocks ani da satakhiba nongmai gi attack adu da miyo yankhai gi matoi sikhiba duga mari lenana masagi sahi kunmapan suraba Australian taranna miyo sing adu hatpagi maram yajabaga loinana terrorist singi thawong satakhi haibadu yajaki SARS ani da satakhiba nongmai gi attack adu mahakna Facebook da live stream tawkhibane case adu gi wayal sathabada prosecutor singna taranna attack sing adu gi tamakta nongmai maru lising taret hena langki haiba phungdokhi haina pawsna makhatari mem anobo pawlakpa update prizarake thank you